Hello guys, welcome back again. Ngasi amuk mayamga punna yengminagadawriba video sidi Nungshi Minok hariba isai sine isai se Kwatha khunda namba isai oibane kuidi kuire ko isai je thokiba ado engonda suggest toropon aina si je isai ja ngjang leiba dare sumani isai amdi leigibni rosan gi adudo yam yengninba Kwatha gi kai no khara ju yawbani ai ji yengning adum leibneba ado I suggest to the CJ Trokan is am Pinja by the CJ Tower again. Current lady go Ariba say Kara suggest to be the Eva. Adusing Jay, Matang Choshuna Lantuke, CJ Mahana Lokatare, Mayam Puna, Nungshi Minok, Ying Nurse, Hana Ying keeps to your money, a Ying dribbles to your money, you know, I can say Panakui Rebako, Aduna Mayam Puna, Amuk no Honana, Ying was sing to Su Ying Nurse, Ying was in the Su. Kamain to have a punna yingminarse khanginarse. Special thanks to baby Priya. See the target of Priya hava NFM Kwatha village established 1469 household 74 population 370 Kwatha is any arm chatting on the pump never. Kwatha from Gab to Ying, the Yamuan is hard at chatting the palm of the pump is away crib. I do him among Caesar, head, say a toll for the agent, singing from the chatting room. Say call it. Nungshi Minok, make it a movie. The Pizu, the Bangari. My tongue, it's in a ying bangam. The Behava. To be some of the toxin like a citadel. Nungshi Minok, Now down. I am from Lana. It's in a ying bangam jadi. Manjanang bukanano, dari lam dagilapano, pamulat daginang budi, tamoy sinanong sijay. Manjanang bukanano, dari lam dagilapano. Daginang budi, tamoy sinanong sijay. No, it is na. Yam lame the fuzzer music aja na cingjan becang je kabo beli sundar koi wala music itu kopadingam laroy magi satamdo lura balai jana cham labasu kopadi
ꯅꯠꯇꯦꯕ ꯅꯤꯡꯗꯨꯅ ꯑꯗꯨ ꯂꯩꯔꯤ ꯊꯃꯣꯏꯅꯨꯡꯗ ꯆꯨꯞꯈ꯭ꯔꯕ ꯃꯤꯅꯣꯛ ꯀꯌꯥ ꯁꯤꯅꯦ ꯍꯥꯏꯕ ꯃꯒꯨꯟ ꯂꯩꯕ ꯏꯁꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯤꯛ ꯇꯧꯒꯦ ꯇꯧ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯦꯛꯀꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯁꯤꯗ ꯎꯔꯤꯡ ꯑꯃ ꯊꯨꯡꯉꯤꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯦꯆꯔꯦꯜ ꯇꯥꯍꯟꯈ꯭ꯔꯦꯕ ꯁꯦꯁ ꯐꯖꯩ ꯃꯐꯝꯁꯦ ꯅꯥꯝꯕꯤꯕ ꯃꯥꯂꯪ ꯅꯪꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯥꯒꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯁꯦ ꯍꯨꯝꯖꯤꯟꯈꯤꯗꯧꯔꯦ ꯆꯣꯏꯖꯥꯏꯅꯔ ꯁꯝꯂꯥꯡꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯥꯎꯖꯔꯤ ꯐꯦꯇꯧꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯥꯎꯖꯔꯤ ꯐꯦꯇꯧꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯒ ꯁꯤꯒꯤ ꯄꯦꯅꯥ ꯈꯣꯡꯉꯛꯄꯁꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔ ꯀ꯭ꯋꯥꯊꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯀ꯭ꯋꯥꯊꯥꯁꯦ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯀ꯭ꯋꯥꯊꯥꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯆꯦꯟꯖ ꯈꯔ ꯎꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯕ꯭ꯔꯍ꯭ꯃꯥꯒ ꯕꯣꯔꯗꯔ ꯑꯣꯏ ꯂꯩꯔꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯁ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯂꯣꯏ ꯇꯣꯈꯥꯏꯈꯤꯕ ꯋꯥꯅꯤꯗ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯕꯤ ꯍꯣ ꯄꯥꯝꯃꯨꯕꯤ ꯍꯣ ꯅꯨꯡꯁꯤꯕꯤ ꯍꯣ ꯄꯥꯝꯃꯨꯕꯤ ꯂꯣꯏꯅ ꯕꯔꯃꯤꯁ ꯑꯣꯟ ꯂꯩꯔꯝꯕꯩ ꯃꯑꯣꯡꯅꯦ डायरेक्शन कुपीजे फाज़े ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯏꯁꯩꯁꯦ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯑꯣꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤꯅꯤ
ꯅꯍꯥꯟꯋꯥꯏꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯏ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏ ꯐꯖꯩ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯛ ꯂꯥꯎ ꯊꯥꯔꯛꯏꯁꯦ ꯐꯖꯩꯌꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯁꯤꯁꯦ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯌꯥꯝ ꯂꯧꯁꯟꯗꯕꯗꯨꯗꯤ ꯈꯪꯗꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤ ꯑꯣꯏꯔ ꯂꯩꯔꯤ ꯑꯗꯣ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯃꯐꯝꯗꯣ ꯉꯥꯛꯑ ꯁꯦꯟꯕꯒꯤ ꯃꯔꯝ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯀ꯭ꯋꯥꯊꯥꯁꯦ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀ꯭ꯋꯥꯊꯥꯒꯤ ꯃꯐꯝꯗꯒꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥꯗ ꯃꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯩ ꯇꯥꯖꯈꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥꯗꯒꯤ ꯌꯦꯡꯕꯤꯔꯛꯄ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯀ꯭ꯋꯥꯊꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯀꯩꯅꯣꯁꯨ ꯌꯦꯡꯕꯁꯦ ꯆꯠꯂꯦꯕ ꯑꯩꯁꯦ ꯁꯤꯒꯤ ꯏꯁꯩꯁꯤꯗꯒꯤ ꯀ꯭ꯋꯥꯊꯥꯁꯦ ꯈꯪꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒ ꯂꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯀ꯭ꯋꯥꯊꯥꯁꯦ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥꯐꯝ ꯀꯥꯕꯁꯤꯁꯨ ꯑꯩ ꯌꯦꯡꯕ ꯆꯠꯂꯦꯕ ꯑꯗꯣ ꯑꯗꯨ ꯌꯦꯡꯉꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯁꯦ ꯃꯐꯝꯗꯨꯗ ꯆꯨꯁꯜꯂ ꯂꯩꯈꯤꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯂꯥꯟꯁꯦ ꯂꯥꯛꯇꯨꯅ ꯆꯠꯄ ꯐꯪꯗ꯭ꯔꯦꯀꯣꯅ ꯑꯩ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯀ꯭ꯋꯥꯊꯥꯗ ꯑꯗꯨꯒ ꯑꯩ ꯀ꯭ꯋꯥꯊꯥꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯊꯥ ꯀꯧꯈꯤꯕꯒꯤ ꯃꯔꯝ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯒꯤ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯀꯣꯡꯀ꯭ꯋꯥ ꯆꯥꯔꯒ ꯀ꯭ꯋꯥ ꯃꯔꯨ ꯊꯥꯔꯝꯕ ꯃꯐꯝꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯇꯥꯈꯤꯕꯅꯦ ꯑꯩꯁꯦ ꯅꯤꯡꯁꯤꯡꯕꯁꯦ ꯄꯨꯔꯥ ꯀꯩꯅꯣꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯋꯥꯔꯤꯁꯦ ꯀ꯭ꯋꯥꯊꯥꯐꯝ ꯀꯥꯕꯗꯨꯗ ꯂꯤꯕꯅꯦꯕ ꯑꯩꯅ ꯀ꯭ꯋꯥꯊꯥꯐꯝ ꯀꯥꯕꯗꯣ ꯌꯥꯝ ꯁꯥꯡꯉꯝꯗꯧ ꯃꯥꯜꯂꯒ ꯇꯦꯜꯂꯝꯕꯒꯤꯁꯨ ꯑꯩꯁꯦ ꯌꯥꯝ ꯄꯦꯟꯗꯅ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯌꯥꯝ ꯇꯦꯜꯂꯦꯅ ꯈꯜꯂꯒ ꯑꯗꯣ ꯑꯇꯣꯞꯄ ꯌꯥꯝ ꯁꯥꯡꯅ ꯄꯨꯊꯣꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯒ ꯑꯩꯁꯦ ꯂꯥꯛꯈꯤꯕꯅꯦ ꯃꯣꯏꯒꯤ ꯍꯣ ꯍꯥꯏ ꯍꯣ ꯍꯣꯌꯥ ꯍꯥ ꯍꯥ ꯍꯣꯌꯥ ꯍꯣꯌꯦ ꯇꯧ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯆꯨꯝꯃꯝꯅꯤꯅ ꯈꯜꯂꯦ ꯇꯧꯕꯗꯣ ꯑꯗ ꯑꯩꯁꯦ ꯌꯥꯝ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯊꯥꯗ ꯑꯗꯣ ꯀ꯭ꯋꯥꯊꯥꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯗ ꯎꯠꯂꯤꯁꯤꯡꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯊꯃꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏ ꯑꯗꯨꯒ ꯏꯁꯩꯒꯤ ꯐꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯦ ꯄꯨꯡꯍꯥꯞꯇ ꯍꯥꯞꯆꯟꯕ ꯄꯪꯅꯤꯛꯇ ꯅꯤꯛꯄ ꯀꯔꯤ ꯀꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯌꯥꯝ ꯐꯖꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯄꯪꯊꯥꯗ ꯊꯥꯗꯣꯛꯏ ꯏꯁꯩꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯌꯥꯝ ꯍꯟꯊꯔꯦꯕ ꯍꯧꯖꯤꯛꯁꯦ ꯏꯁꯩ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯦꯛꯇꯣ ꯍꯣꯏ ꯇꯤꯖꯔꯅꯤ ꯀꯩꯅꯤ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯄꯪꯊꯥꯗ ꯊꯥꯗꯣꯔꯦ ꯃꯇꯦꯛ ꯅꯨꯡꯉꯥꯏꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯕ ꯏꯁꯩꯗꯨꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯌꯥꯝ ꯍꯟꯊꯍꯜꯂꯦꯕ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯏꯁꯩꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯒꯨꯝꯕꯅ ꯌꯦꯡꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩ ꯈꯤꯇꯪ ꯂꯦꯞꯍꯟꯅꯤꯡꯉꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯏꯁꯩꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯂꯣꯏ ꯃꯥꯡꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯣꯏ ꯃꯤꯅ ꯄꯪꯅꯝ ꯊꯥꯗꯣꯔꯛꯄꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯄ꯭ꯔꯗꯛꯁꯟ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯍꯣꯜ ꯇꯤꯝꯗꯨꯗꯒꯤ ꯑꯗꯨꯝ ꯅꯝꯃꯒ ꯃꯇꯦꯛ ꯄꯪꯊꯥꯗ ꯊꯥꯗꯣꯔꯛꯑꯦꯕ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯆꯤꯞ ꯑꯣꯏꯅ ꯎꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯃꯇꯦꯛ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯅ ꯌꯥꯝ ꯍꯟꯊꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯈ꯭ꯋꯥꯏꯗꯒꯤ ꯎꯕꯗ ꯆꯝꯅ ꯎꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯦꯆꯔꯦꯜ ꯇꯥꯔꯦ ꯑꯗꯨꯒ ꯊꯃꯣꯏꯁꯦ ꯌꯧꯒꯩ ꯐꯖꯩ ꯍꯥꯏꯕ ꯁꯤꯅꯦ ꯍꯥꯏꯕ ꯐꯖꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯅ ꯅꯤꯛꯄꯤ ꯇꯥꯅ ꯂꯩꯔꯦ ꯑꯩ ꯋꯥꯍꯩꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯄꯪꯅꯤꯛꯇ ꯅꯤꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯖꯤꯅ꯭ꯋꯤꯟ ꯑꯣꯏꯕ ꯏꯁꯩꯁꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯄꯨꯝꯅꯃꯛ ꯄꯥꯟꯊꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯒꯥꯏꯁ